Image Paodam yang tabiribasingbu ahan waqtada Binita na taram noksabagaloyana khurumjari. Hojik Paodam asigi maroyo pau thamjari. State asida hokyo pung kunmarida nauna COVID-19 positive oiba miyoi kuntra taruk thengnakre miyoi mangana license na laikidre. Revision of State Action Plan on Climate Change of Manipur and Preparation of District Environment Plan haibasida naumagi oiba workshop pangthokre. Bir Tikendra ki sang humpumari suba mapo kumon thauranga mari leyana Bir Tikendra ki mitam maikum hangdokre. Loinana Maira paibi hodokiba nipurak suba kumon palan thauram pangthokre. Hojik mapungayo palo birasi. Manipurda haukiba pung kunmari asida COVID-19 license amara moiraga miyoi manga laikidabadagi apunba sikhibagi masing sahum yankayumdoi shukre. General population nagi miyoi kuntra mari Central Armed Police Force CAPF ki personnel ani apunba miyoi kuntra tarukna nauna COVID-19 positive oiba thengnabadagi state asigi apunba COVID-19 confirmed case masing lising kunipan supna maudra taruk yaure miyoi nipum doina ngasi discharge tawkiduna recover tawkraba migi masing lising kuntaruk jawnga kunmathoini aduga active case na miyoi lising ama sani kunithoi leiduna state asigi recovery rate chada maudra mari dasmik ahuma panda leiri ngasi sikraba miyoi manga adu nupi ahum nupa anini nupi ahum adu Suchampurdagi sahi 53 Imphal West dagi sahi maudra Kakching district dagi sahi humdra surabini aduga nupa ani aduna Tamenglongdagi sahi maudra amadi Imphal West dagi sahi humdra suraba miyoini nauna positive oiraba sing adu Jenims ta 38 Rims Imphal East Mothers Care Hillside Lamjingba SN Diagnostic Kangpokpi Suchampur amadi Babina Diagnostic ta amamam Ras Medicity da taruk amadi Tamenglongda mari thengnaki positive oira punama COVID care facility phangan bagaloyana lokhapam thokpa medical precautionary measures sing lokhatle hairi haukiba pung kunmari asida Kakching district ta anoba COVID-19 confirmed case thengnadabadagi hojik district asigi apunba confirmed case masing chatter kunipan de leiri ngasi miyoi ama discharge tawki haina ngasi nungthil pung ani phawbada laikiba Kakching district COVID-19 update report ta palli report asna makha takibada Kakching da hangliba COVID care center da apunba COVID patient songa sumna nipan na ming zalabada miyoi samri kunipan naba phaduna discharge tawkhre hauze miyoi tarahumdoi center sta leiri aduga patient humputare na atopa center singna thamduna layeng bagi thabak sathari Kakching district ki miyoi nipan na laina asna maram oraga punsi lomankre amadi containment zone oina mafam mari leiri hairi Kakching district ki tongan mafamsingda COVID-19 nauna positive oiba thengnabadagi laisasi paksana sandoroktana bagi section tharang lokhapo oina mafam anida containment zone lauthokle haina additional district magistrate M Kapazin thatorakpa serol amana hairi containment zone lauthokra mafamsing adudi Kakching maya lekai asigi nongpokta Wairadha Madoki yum inkhol Nongsupta Budiras Road Awangda Nomaithem Nitai gi yum inkhol amadi makhada NNC club ni Ani subada Hianglam maya lekai ni lekai asigi nongpokta Hianglam Intervillage Road Nongsupta Lobuk Awangda I Yaimabi Devi gi yum inkhol amasung makhada ke Nisikanta gi yum inkhol ni Manipur lenga ki Department of Environment and Climate Change amadi Alliance for Development Alternative Manipur anina sinduna ngasi Kakching gi Angansing Eco Park ta district level gi consultative workshop for revision of state action plan on climate change of Manipur and preparation of district environment plan gi thara ama pangthokre Kakching district manungda leiba tongan ba lup kaya yauna pangthokiba thara maduga mari leinana Kakching district ki deputy commissioner Kengu Juringlana haikibada aikoi miyoi bana nungaiba punsi amada hingnaba honabada mahusa lairembigi mapal tangdaba yade adubo aikoina nungaiba pamlibani haiduna tungi mirol singi amata yengdana isa khaktagi khallaga thabak tawrubadadi mahusa gi saktamda chauna akaiba lakani maramasna aikoina mahusa gi polam singa sizinaba tarbasu akaknaba sang amada sizinaba mathau tai loyana ngasi district asigi tongan mafam singdagi lakliba loop singi mihus singna pirakliba
wakalon kaya asi mari leina ba department singna thabak to onthokpa matamda district asi kaitharakliba mahusagi saktam asi soidana kanba ngamgani haiki Thaurangi makha tarakpada tongan department singi district level officer singi maikaidagi revision of state action plan on climate change ki matangda Kakching district ta paikhatpa yaba thabak thoram singi matangda wafam kaya phangdoknaki Let us come back to where we started and let us ensure that we give to ourselves a nature that will give us life. Let us ensure that we give to ourselves an environment where it is lush and green and it is thriving, and together with nature that we live in harmony. I think that this is all that I can say, and I would like all of you to stay on and be part of the workshop, and that we come up with a very constructive plan for our district, which can also be a model for other districts and also for the states to adopt. Golngai Lom More na Sindangasi Moregi Galngam Lentol Grounda More Manung Delay Riba Tongan Rehabilitation Center Amadi Children Home Singda Mateng Pangnabagi Open Gospel Concert ki thara ama pangthokre ngasi ki gospel concert ki thara maduda Kuki Khanglai Lompi More Block Kuki Women Union and Human Rights More amadi tongan ba miyoi kyana saruk yaki amadi pangthokiba thara maduda tongan ba saknai raba gospel saisakpi kyana isai nomai saktuna isorbu thagatki tungda organizer committee ge maikai More manung delai riba Jehovah Jireh Children Home Hope Rehabilitation Center amadi Adulam Rehab Center singi director singda selgi mateng pangduna makoina more miyamgi damak tungi yaifanaba thabak torakpagi damak pukning chu thagatki Manipur Pradesh Congress Committee MPCC na sinduna Congress Bawanda Binita Kendrajiki Cham Humphumari Suba Mapo Kumon Thauranga Marileyana Hanagi Union Minister Bhakta Charan Das nangasi Binita Kendrajiki Mitam Maikum Hangdokre Tharamaduda MPCC ki President Govindas Konthojamna Phongdokibada Iramdamgi Ningtamna Hingba Pamjaba Kanagi Sumikha Pondaba Lusingba Kayabu Ningsingduna Amadi Binita Kendrajina Pokhiba Numitpu Ningsingduna Mahaki Mitam Maikum Hangdokjabani Athoba Singi Matik Magu Ningsingduna Aikoi Khudingmak Sakti Phudokpa Matam Oire Haiki Ngasigi Tharamaduda CLP Lusingba Okram Ibobi CWC ki member Gaikhangam Party ki MLA amasung Lusingba Kayasu Saruk Yaki Afaba thabak torakpada thagat piba amadi puning thogot piraba matamda saukhatpa khunai ama oigani wafam asing asi Manipur Press Club ta pangthokiba Dalit Sahitya Academy Manipur gi 13 suba sahi gi mifam galoinana mana mathum lanthokpagi thoramda athoiba mitungle oina saruk yakiba Rajya Sabha gi MP Maharaja Leisemba Sana Zawbana haikibani mahana haikibada aikoi miyoi bana hinglingagi matamda lebaki dama karigumba masak naiba thabak khara tawramba habasi tungi mirolna sona hogani Ngasigi Tharamaduda tongan Bahiramda National Amadi International ki thakta mana phanglakraba singsu oki Ngasigi Tharamaduda Rajya Sabha ki MP Maharaja Leisemba Sana Zawbana athoiba mithung Sekmai Kendra ki MLA Haikam Dingona Special Guest Amadi Y Mahendra Kumar Singh National Secretary Dalit Sahitya Academy India and Convener Global Corona Warrior Award Committee na akhanaba mithung oina saruk yaki Moirangthem Rajendra Singhada Khori Rol gi athoiba mapari lisingani kun amadi Naurem Tangbida Best Nurse of the Year COVID-19 2020 mingthol piduna ikai khunaba utki bai hajaba sinjogo no to thoga masagi amasu jatigi nataga reba asigi kali mokar tongge songthoi ba mi sinse bas ai thaga tabo ngamre adu amoko sonan thaga setting base ko Dalit Sahitya Academy Manipur se thaga setting Manang dikari gi Hamason akhoi Manipur se mi thagat ba haibagi kanose mi thagat ba isana bisa ya wat Maira Paibi Haudokibagi Nipurak Suba Kumon Numiki Palan Thorangasi All Manipur Women Social Reformation Development Samas Nupi Samas Sinduna Lampelda Laiba Nupi Samas ki office ta pangthokre Tharamaduda Uncle gi Vice President Lorembang Nganbi amadi Tami Singmi apunba Nupi Luki President Soibam Momon Laimasu Saruk Yaki Ngasigi Thoranga Marilena Nupi Samas ki President Thokjom Ramani Laimana Armed Forces Special Powers Act 1958 ki marumda mara laitaba miyoi kya hatpa phaba phubagi thong chatharakpagi mayokta ima singna maira paiduna ngak senba horokiba numit December kumapai English nga champan marphubu ningsingduna
ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯣꯛꯆꯣꯝ ꯔꯃꯅꯤ ꯂꯩꯃꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ, ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯑꯐꯕ ꯇꯨꯡꯒꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯈꯤ꯫ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯃꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯆꯥꯅꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯒꯗꯧꯁꯨ ꯃꯤ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁꯥ ꯂꯩꯔꯦ, ꯃꯤꯔꯝꯂꯦꯟꯁꯤꯅ ꯃꯤꯔꯝꯂꯦꯟ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯆꯨꯝꯅꯗꯒꯤ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯕꯟꯗꯦꯅ ꯂꯥꯛꯄꯁꯤ ꯃꯇꯝꯁꯤꯗꯩꯗ ꯍꯧꯖꯤꯛ ꯅꯤꯁꯥꯁꯤ ꯊꯤꯡꯖꯤꯟꯒꯗꯤ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ꯫ ꯃꯃꯥ ꯃꯆꯥ ꯃꯁꯛ ꯈꯪꯅꯗꯔꯦ, ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯛꯁꯤ ꯈꯥꯛꯁꯤ ꯋꯥꯠꯂꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯅꯤꯁꯥ ꯕꯟꯗꯦꯅ ꯊꯣꯛꯎꯔꯒꯁꯨ ꯅꯣꯏ ꯅꯊꯧ ꯂꯩꯇꯅ ꯊꯣꯛꯏꯕ꯭ꯔꯥ, ꯁꯔꯀꯥꯔꯅ ꯌꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯅ ꯏꯃꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯅ ꯂꯩꯔꯦ꯫ ꯗꯔꯛ ꯐꯥꯔꯦ, ꯑꯗꯨꯛ ꯌꯥꯝꯕ ꯗꯔꯛꯇꯨ ꯐꯥꯏꯗꯦ ꯍꯥꯏꯔꯒ ꯑꯃꯠꯇ ꯃꯥꯡꯍꯟꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯈꯣꯡꯆꯥꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯆꯥꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯝꯇ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯆꯟ ꯃꯆꯥ ꯃꯁꯛ ꯈꯪꯗ꯭ꯔꯦ, ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯦ꯫ ꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ, ꯗꯔꯛꯇ ꯃꯤꯆꯪ ꯆꯪꯕꯁꯦ ꯑꯩꯈꯣꯏ ꯁꯤ ꯄꯦꯟꯗ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯥꯎꯁꯤꯡ ꯑꯦꯟड ꯑꯔꯕꯥꯟ ꯑꯦꯐꯤꯌꯔꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯋꯥꯆ ꯁꯔꯕꯦꯛꯁꯟ 2021ꯒꯤ ꯃꯈꯥꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯗꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯄꯥꯟꯗꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯌꯥꯝꯅ ꯈꯣꯝꯖꯤꯟꯕꯒꯤ ꯆꯥꯡꯗꯝꯅꯕ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ NGOꯁꯤꯡ, ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯋꯥꯏ ꯆꯥꯏꯒꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯀꯤꯂꯣꯒ꯭ꯔꯥꯝ 150 ꯈꯣꯝꯖꯤꯟꯗꯨꯅ ꯑꯍꯥꯟꯕ, ꯂꯛꯀꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡꯅ ꯀꯤꯂꯣꯒ꯭ꯔꯥꯝ 263 ꯈꯣꯝꯖꯤꯟꯗꯨꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯋꯥꯔꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯋꯥꯔꯗ ꯅꯝꯕꯔ 2 ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯑꯍꯨꯝꯁꯨꯕ ꯃꯅꯥ ꯐꯪꯈꯤ꯫ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯃꯅꯥꯁꯤꯡ ꯑꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯃꯊꯪꯁꯤꯅ ꯂꯨꯄꯥ 8,000, ꯂꯨꯄꯥ 5,000 ꯑꯃꯁꯨꯡ 3,350ꯒꯤ ꯃꯅꯥ ꯄꯤꯈꯤ꯫ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯄꯔꯁꯟ ꯅꯥꯎꯔꯦꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯛꯆꯥꯡꯗ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩꯄꯥꯛ ꯂꯩꯍꯥꯎꯗ ꯑꯃꯗꯤ ꯅꯨꯡꯁꯤꯠꯇ ꯁꯣꯛꯍꯜꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯕ ꯃꯥꯂꯦꯝꯗꯒꯤ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯑꯁꯤ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯗꯕ ꯂꯨ ꯅꯥꯟꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯟꯗꯝꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯤꯌꯥꯝꯅ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯗꯕ ꯇꯔꯨ ꯇꯅꯥꯟꯕ ꯀꯛꯆꯤꯡ ꯇꯥꯎꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯥꯔꯁ, ꯁꯦꯀꯦꯟ, ꯊꯥꯔꯗ, ꯐꯣꯔth ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯇꯔꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯏꯊꯣꯛꯇꯅꯕ, ꯍꯛꯆꯥꯡ ꯐꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯜꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯏꯁ ꯆꯦꯌꯔꯄꯔꯁꯟ KSS ꯖꯜꯖꯤꯠ, ꯀꯥꯎꯟꯁꯤꯂꯔꯁꯤꯡ EO ꯇꯨꯡꯂꯨꯠ ꯈꯥꯃꯤꯟꯊꯥꯡ, AO N ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯨꯈꯣꯁꯩ ꯖꯧ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯅꯤꯡꯗꯦ, ꯗ꯭ꯔꯒ ꯂꯂꯣꯟꯕ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯈꯣꯁꯩ ꯖꯧꯒꯤ ꯀꯦꯁ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯅꯧꯅ ꯊꯤꯒꯠꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯌꯔ ꯀꯣꯔꯠꯇ ꯑꯄꯤꯜ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯦꯞꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯨꯈꯣꯁꯩ ꯖꯧ ꯊꯥꯗꯣꯛꯄ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯄꯤꯜ ꯆꯠꯀꯗꯕꯅꯤ, ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯐꯥꯒꯤ ꯇꯥꯍꯜꯂꯦ, ꯗ꯭ꯔꯒ ꯂꯂꯣꯟꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯏꯄꯥ ꯐꯤꯜꯝꯁ ꯄ꯭ꯔꯣꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯤꯡꯉꯣꯜ ꯁꯨꯔꯖꯤꯇꯥ ꯅꯤꯡꯊꯧꯖꯥꯅ ꯏꯕ ꯇꯥꯏꯅꯔꯦ ꯇꯥꯏꯅꯐꯝ ꯈꯪꯗ ꯋꯥꯈꯜꯗ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯃꯗꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯏꯕ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯏ ꯊꯃꯣꯏꯁꯦ ꯏꯊꯛ ꯍꯧꯔꯦ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯅꯤ ꯉꯁꯤ ꯋꯥꯔꯣꯏ ꯒꯥꯔꯗꯦꯟ ꯋꯥꯔꯣꯏ ꯆꯤꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯦꯁꯤꯒꯤ MLA ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯁꯩꯅ ꯈꯨꯟꯅꯥꯏꯒꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ, ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯑꯔꯤꯕ ꯏꯁꯩꯁꯤꯡ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯤꯗꯨꯅ ꯊꯝꯍꯧꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯏꯄꯥ ꯐꯤꯜꯝꯁ ꯄ꯭ꯔꯣꯗꯛꯁꯟ ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯜꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ
Audio cassette phongbagi tharamadda Wangjing Tenthai asigi Kendra Development Committee gi Advisor Langpolakpam Brajakishona Tharamapu amadi BJP Wangjing Tentha Mandal gi President Okram Sunil Kumarna akhanaba mitunglen oina saruk yaki. Tengnopal District ki ZEO Oiramba N Arun Kumarna tha asigi hokiba tang kunmangada masagi anaba amadagi manung matam sadana lekhidaba sida Tengnopal District asigi manungda leiriba tongan-tongamba government ki employees sing yauna awaba phongdokpagi thara ama ngasi Tengnopal District Headquarter da leiba DC Conference Hall da pangthokre. Deputy Inspector School DI Tengnopal Chokholan Baitina Siduna pangthokiba thara maduda Tengnopal District ki Deputy Commissioner Mayang Lambam Rajkumar, Tengnopal District Police ki SPTS Bikramjit, SDO More Irengbam Dinesh Kumar, Chief Medical Officer Tengnopal KS Gojen, District Social Welfare Officer Tengnopal W Thamapati na tharam aduda saruk yaki. Laikhidraba singyang phamda mina ani tumina leptuna awawa phongdokpaga loyana ZEO N Arun Kumar gi photo da leisu katuna ikai khumnaba utki. Thauranga mari lena ZEO Oiramba Arun Kumar na hinglingai matamda district asida mahakna education gi lamda chakhotnaba thawai haksang yauna kathokpa amaga loyana hotnaramba kayabu nahounana ningsingki. Thoubal District ke Salungpha Maya Lekai da leiba Phurit Chaba Mani Singha gi yumda Common Brand All Maku ama sanglakpadagi ningthina asoyangam yahondana Phara matung Wildlife and Biodiversity Conservation Committee WBCC Manipur gi members in da sinarakre hairi. Common Brand All hariba maku asi ngasi ayu Phurit Chaba Manina WBCC Manipur gi Information Publicity Secretary N Robi amadi members in da kusinarakibani. Maku asi phibam sokpa soktaba kupna yengduna treatment satharaba matung WBCC Manipurna Forest Department da sinara matung Sapagada Pama Yenglaga Thadokragani Haina WBCC Manipur gi Publicity Secretary N Robina Pongdorakli. Serau Turelda picnic lakpa thingle haina COVID-19 precaution task force Serau gi Secretary Takhelambam Inaubina Miyamda Paujalakli. Inaubina hai anoba sahina lakpa amadi ariba sahina loiramdai mikupta lamdamasigi prajasingna maruina lamkoiba sing picnic party sing amadi family gi imung manung singna yamna pamna zatnaba mafama oiriba amadi mamangi sahi kayada miyoi lising henbana koiba laktuna yamna phajaba nungsiba lamda mahusa prakriti asengba ising nungsit marang kaina phangba phajara mafa amasu oiriba Kakching District ki Sugnu Assembly Constituency ki manung chana leiriba Serau Turel lakliba aroiba sahi loiramdai lisingani kungi bye bye amadi lisingani kunmathoi gi anoba sahina lakpa numit nini bye bye New Year asi picnic party sing amadi miyamna koiba lakpa kaya adu handak sahigi oinadi athingba thamle haina phongdorakli. Manipur gi nungsijaraba praja miyam singna serau si mahausa lairembina piramba prakriti gi phajabana maram oiraga miyam punamakna mafamsida laktuna saksa hajanaba langmana singba tongan tongan program sing pangthokpudu kumsi sahi kumjagi oinadi aikhoigi COVID-19 na pandemic asina maram oirakanda miyam punamakna asigumba saksa hajanaba miyam punamakse lepiyo haiduna serau COVID-19 precaution task force ki secretary moina appeal tawjari. Coronavirus ke mutant strain ama United Kingdom UK da sandorakle hairiba du India da su miyoi taruk laisar aduna infect tawre hairi. Anoba coronavirus aduna ahan badu dagi lona ganba chada humdra heli adu moinamak doctor singnadi maduna kanba heli haiba adudi thajanabagi maram leitri hairi. Makhoi taruma UK dagi halakibani Nimhans Bengaluru da miyoi ahum lei patient anina Hyderabad da leiba Center for Cellular and Molecular Biology da patient ani thamli aduga patient amana Pune da leiba National Institute of Virology da thamli makhoi taruma ka amamamda tongan thammi amadi state government singna healthcare facilities sing piri. November 15 dagi December 12 phawbada UK dagi passenger lising 13 rom lebas da halakre test tawbada sam tara maridi positive oiramki anoba strains na maram oiduna UK Prime Minister Boris Johnson na emergency lauthokre Denmark, Netherlands, Australia, Italy, Sweden, France, Spain, Switzerland, Germany, Canada, Japan, Lebanon amasung Singapore hairiba lebaksingdasu UK strain gi case leire hairi. The Crown of India haina khangnaraba Ladakh da meteorological center ama leiragani. Ladakh asi top-topa ayingasa leiba lamni. Nungthildana yamna saraga numidangdana ka hena ingba weather Ladakh da lei. Temperature da -40 degrees Celsius yauri.
region asi distinct cold desert ama oiri central government ladakta meteorological center ama thananaba warep laukibani center asi leda thamgani leba asta khwaidagi wangba meteorological center oiragani hauji ladakta automatic weather station AWS mari lei sanabagi pauda hauji Goa da chathariba Indian Super League ki ngarang sanakiba nifumathoi suba match ta Jamshedpur FC na Bengaluru FC bu amasinoda maithiba pikre ngasi nipuni thoi suba match numidang pung 3 makhai tabadagi GMC Stadium Bambolimda Chennai FC ga ATK Mohan Bagan ga sanaba hokre hayeng league asigi nipum doi suba match Hyderabad FC ga FC Goa ga sanaragani hauji leiriba point table da Mumbai City FC na match 3 sanabada manga thoiraga goal 9 chanduna point 13 phangduna ahanbada leiri ATK Mohan Bagana match 3 sanabada manga thoiraga goal 5 chanduna point 13 phanglaga ani subada leiri Jamshedpur FC na match 9 sanabada ahum thoiraga point 13 phangduna ahum subada leiri haujarobada maropa amukana pijari Stay asida hokyo pung kun marida nauna COVID-19 positive oiba miyoi kuntra taruk thengnakre miyoi mangana license na laikidre. Revision of State Action Plan on Climate Change of Manipur and Preparation of District Environment Plan haibasida naumagi oiba workshop pangthokre. Bir Tikendraji ki sang humpumari suba mapo kumon thauranga mari leyana Bir Tikendraji ki mitam maikum hangdokre. Loinana Maira Paibi Hodokiba Nipurak Suba Kumon Palan Thoram Pangthokre. Ngasigidi Paodam Pijaba Matang Asaloy Sunjare Miyang Tabiri Basingbu Amukahana Kurumjari.